nahan flipcard tagi hair extension ani order tawbane ado amadi refund tawgre mathanda laktre ado refund tawgri duna khoigi top ta hapkhiba top ta hapna khoigi sam yam paba mi da sai sam yawda mi da hapna bas ta khata hapna ba adu dune khoigi sam yawda haba mi na hap chagi har kanda api har kan hapna ba aduga ngasi lai sina khoigi sam akhoiba sisine mayam adum natural male sugumba se 10 piece ne yawra ije mamaju yam tangbo oide 699 chatre khatane pije flipcard tagi do mayamna pamagadi samakhoiba kakningagadi sije recommend tawjage yam tangbo junate sugumba je 10 piece yawra iko aduga khwaidagi sangba aduga clip khwaidagi yamba sangba idi sige sangba jiniko clip mari sijina clip mari gi sigumba se ani yawra aduga clip mari gi matungda clip ahum gi amug yawra sijo ani yawra pulapna tarani hujikido ani ma leire aduga tu sigumba sijo ani yawra aduga sigi single sina mari yawra iko sige single je khatane mari wese pulapna sugumba sida loina mak sida piece 10 ne yawije clip amakhak tang duda sida mari leire manga taruk taret nipan siga mapan siga 10 sumaina piece 10 lakpane ado mayam sigi samse kakning taragadi mayam da recommend tawjage samakhoiba ado sugumbada atingbasu dum lei adusu mathangda muka akanda mu ujarake kyam phai phatte habado ado sise yamna fake oibasu mande khoigi hapa kanda maningda khatang hapido natiko side khoigi samde haigalaga marakta haptoine ado yengbadasu volume oi sisina adagi adum natural su oi yengbada yam kanna hekta chongthoga fake oibado kaisu oide adudi mayam sije engoda hapaga amu yeminarase ado hapa lorakanda ayano icharage mayam ngasai samdo hape ado sige ni simadi haptriko si hapaga onke hena fazarani maningda hapide sugumba namanga piece mari piece clip mari gi duma amaga piece ahum gi dumaga sida maningda hapijina do si ani jiga hapchalani onke na fazani ano aidi yam pamjai mayam ni khangbe do aina pami sumaina mayam ju pamba yaw taragadi sigi samakhoiba je kakpiyo aduga mayam ai isai samjiju kitang khohelaga ko hapagadi amuka hena kayam khangaroi mayam aina pami sumai pamagadi sigise recommend tawge supna tagi 699 khaktane flipcard tagi adudi mayam mathangi samatingba ka akanda amuk mayam da khanganjarage aduga aigi channel se mayam nusimeragadi like share subscribe tawbiramo mayam ai video swai loisinjarage bye